Meeting tabiri ba khoi puno ko MS TV na taram nok chabaga loina na Rajesh Kumar na khurumjari ngasigi maroi ba pauda Manipuri Governor Ajay Kumar Bhalana Chuchanpur dagi lanjan naraktuna relief camp Moirang da laiba IDP singa unakre Minorities welfare scheme implemented by government haiba hiramda awareness ki program ama pangthokre Uyok Chingdagi CRPF amadi BSF hankiba yaroi haibagi khongjang makata na changsili Loinana Tibet to yar habada miyoi mai pudra mga sikre Apungol pau logirasi Manipur ki Governor Ajay Kumar Bhalana ngasi Moirang Chuchanpur yauruba matungda halakpagi lambida Manipur da hojik thokliba irang asi yangsinanaba amadi lanjenaduna relief camp singda laiba internally displaced persons singa unanaba lakhiba Governor Ajay Kumar Bhalana Chuchanpur dagi lanjenaktuna Bishnupur district ki manungchanba Chingu Thangjing guest house relief camp Moirang da From Loriba internally displaced persons singa ngasi unakre thoram duda Manipur lengaki IGP Nixit Ujjail DC Bishnupur Lorembam Bikram SP Bishnupur KSS Ravi Kumar CMO Bishnupur Dr. Laisram Raichandra JDO Bishnupur Nongthombam Singkai SDO Moirang Sirom Somarendro atay makok thom official kyasu sau yaki Thoram duda Manipur Governor Ajay Kumar Bhalana IDP singa unaduna makogi pokningi warol sing taki amadi IDP singda wheelchair sports materials angang singda lairik amadi boy column spectacle sing khangat laba beneficiary IDP singda yenthoki IDP singna makoi relief camp ta chana thakna naba lengak na piraga su wakal nuaina leiba ngamde maramasina irang asi athu matamda loisinanaba Manipur gi chief minister Sin men sinduna kutpun sinduna thambigano chief minister amana tauba ngambasing ngamhandriba fawba irang asi loiroi athu matamda irang asi loisinanaba sinbiu IDP singna narak yerpada lemna layengba phanganbiu angang sing lemna larik tamba phanganbiu haiba wafam sing governor da phongdoki CSO amadi IDP singi Maikai dagisu Governor da memorandum sing su pisinki Governor Ajay Kumar Bhalana phongdokhibada IDP singna thoklaga wa nganglibasi normal oin haibanate lairibasi nungaifam khangloi maram asina thokliba irang asi athuwa matamda loisinagani hawkliba angang sing mahausagi punsida hanjinduna laik laisu nikthina tamnanaba amadi afaba citizen ama oinaraba hotnaba yabasing hotnagani haiki Relief camps is not a good thing for the growing children, ladies here and population in general. So I wish that we work in that direction. For that, support of all of you is required so that a peace process is initiated and we all reach towards the peace. So I have to only say these few words, and I wish these children that they should become as early as possible and they go back to their homes and grow as normal children and become good citizens in the days to come. Thank you. Manipur thokliba irang asida Chuchanpur Singhatagi lanjanaktuna Imphal West District ki manungsanba Makola Higher Secondary School da changjapam loribi IDP ama ngasi thauri yalaga siramle thodoktuda laikhidrabi nupi adugi maming Sukham Ongbi Chenu Devi Sahi Kuntra Bapuroiba James Kawi ngasi nungsul pung ahung makhairom tabada school adugi top floor da mahakna lairiba ka aduda mahaki inafi ani kisi kinaraga thori yalaga sirambani hari ngasi siriba chanu luhongba tha mangaromta ngairi hari Manipur State Minorities Commission ki sponsorship makada All Sora Clubs Coordinating Committee Sorana Sinduna Minorities Welfare Scheme implemented by the government Haibat Hiramda Miyam Puna Wakal Taminabagi Thorum Amangasi Sora Bazar Leba
Committee asigi sanglenda pangthokre Manipur State Minorities Commission ki Chairperson Muhammad Anwar Hussain na athoy mitung oiduna pangthokiba thorom aduda All Sura Clubs Coordinating Committee ki President ML Zulfikar Alam Sheikh na thorom mapu loinana Manipur State Minorities Commission ki Secretary Muhammad Azauddin Writer and Senior Politician Muhammad Abdul Sattar Undan, Retired Headmaster Muhammad Abdul Kudus, Kakching Jila Parishad ki ex Upa-Adhyaksh Muhammad Nazimuddin, Retired Headmaster Muhammad Abdul Hafiz, Manipur Lenga ki Archives ki Hanagi Deputy Director Muhammad Abdul Kalam, amasung Special First Class Contractor Muhammad Jalaluddin na akhanaw mitung sing oina so yaki. Thorom aduda akhang ahi wangang loi sing na minorities sing gidamak Lengak na piriba kanaba sing matau karam na minorities sing na fangani haiba wapam kaya fongdok pada natana Kakching district ki manungda Muslim sing na khundariba sora lamdam asibu matam ga chunaba mawngda chawkhatpa damdam ama oiba ngamnanaba haurakliba nahas singbu mama mapa oiba singna laik laisu mapung pana tamansi laik laisu gi mangal watpana ngasi lamdam asigi minority Muslim singna Lengak na piriba khudong saba sing mapung fana lobu ngamdabani loinana sora lamdam asi Manipur gi Muslim sing na khundaba mafam singgi manungda chawkhatpada thinthaba lamdam ama oiribani haiba wafam kya phongdok nakhi thorom aduda athoy mitungi warol pirduna Muhammad Anwar Hussain na Manipur State Minorities Commission gi maramda sugaiba wafam kaya Thamladuna High Commission asina miyamda haktengnana lengak na piriba khudong saba sing piba ngamde Commission asina lengak na piriba kanaba sing asi miyam na matau karamna fangani haiba adu lamjingba lamtak pakhaktani Manipur State Minorities Commission gi mapung oiba thodang asi minorities singi lining laishon amadi makhoi hakta kanagumbana singnarakpa sing asi wail nanaba constitution piba While naba body amani high bofam sing phongdokhi development wa thabo boto ya di adura minority sing ni right phongpam do sing do matugi minority sing da khangan gadabni haise commission gi maruwa thoda namani aduna Red Zone oiriba sugnuda sankhai thumkhai tawbiganu wabugai lamkhai dagi serau fawgi lambida maram sadana tax lowa tokpiu sugnu amadi serauda mahusagi pibamda hanjillakpada miyamna mateng pangbiu haiduna ngasi sugnu miyamna sugnu kaithel wakat khongjang changsinkhai wakat khongjang aduda saruk yakibi sugnu apunba marapai bigi vice president moirangthem sangita na haikibada serau sugnu haibasi makha lamda maitei singna khundabada oibata natana irang asida kuki singna tengkhang ahumlakta landarakuna haujikchu yamna awaba phim amada leibani asigumba tanja asida sugnuda kanagumba lup kharana senkhai thumkhai tawriba sing adu sugnu apunba maira paibi lupna yaningde haiduna sugnuda chana thangna polam sing yauna yumkai sananaba housing potchei pusilakpada su maram sadna lambi da tax lawribasi Kudak Tokpiu Pondoki Amrom the Sugno Apunba Maira Paibi Loki Secretary Ahibam Santoy Shanana Pondor Kibada Langi Akanba Chekeng Nang Lava Sugnuda Mahusagum Mapung Fana Konda Laitaba Pangdringai Amadi Sugnu Kaitel da Hanagum Mapung Fana Dukan Hangba Pauba Ngamdana Laiba Pibam Asida Kanagum Lup Amatana Selgi Oiba Sankai Tumkai Amadi Dimana Singbasing Amata Tobigano E Santoyna Hai Wabugai Lamkai Dagi Seru Paubi Lambida Maram Sadana Text Kya Komli Basing Asi Topiu Mapam Kayada Text Loba Asina Sugunu Yorok Pada Pot Mamal Wangle Haiduna Dukandar Sing Sumamal Hena Yon Badagni Sugunu da Hojik Masing Yamdana Sugunu Lamdam Kandabayadi Haidna Lejeriba Singda Amuka Hena Awaba Mayok Nahale Haidana Sugunu Kanbada Manipur Miyamna Lobi Kibatodang Adubusu Kaujade Hojiksu Sugunu Praja Miyam Kari Orkadage Tambak Ngamdana Awa Fiamda Lairibani Sugunu Miyambu Nusibu Sugunu Kanbada Punamakna Mateng Pangbiu Hainasu Appeal Thorly Se yaragadi ngasi haiba numit ngasi ge koina pizariba media gi message sisidagi hayengdagi tokpi yu haiba wapam se
अखोई सुगुनु प्रजा सिंह हन्ना हन्ना हाइजरी सुगुनु सिना हानागुना महौसागु मार्केट पांदना खुंदा लेता बंगमजि फावगति अखोइदा सेनबु ओइबा सेंखाई तुंखाई सि अमता अखोइ तौबिखिगनु हाइबा वाफमनि अदुगा अखोइ हुजि मार्केट पाले हारगसु दुकान यामना लैत्रि लैरिबा दुकान सिंसिगी पोट पुरा इबसिंग असि लंबीदा टैक्स यामना लौई हाइबना मरम ओरकांदा सुगुनु योरोपदा पोट की ममल असि अदुकी मतिक वांगे दुकान हमलिबसिंगनसु दुकान की पोट से ममन से लंबीदा टैक्स हेना लौखिबना मरम ओरकांदा दुकान ममन दुकान की पोचे सिंग ममन वांखलकदा हेने हेना अवाब थेंगनरिबसे अखोइगी सुगुनुसिदा लेंदना सुगुनु कंदबे यादे हाइना लेजरिबा खुंजासिंगदा अवाब तुकी मतिक ओय अदुना हाइरिबसिंगसे येंबिराकांदा से वाबगाई लमखाइदगिना सेरौ थमना पोकपी एमदी यंग पोकपी ओक्सिंग द सेंट्रल फोर्स लेबदा खुदोंग साननब गाड़ी लंबी सेमलगनी हाइना लमलाई एमएलए थमखि वाफम असी थबक ऑनथोक ट्रबदी नेशनल हाईवे 152 इम्फाल उखुल लंबी थिंगबई खोंजंग चंगसिलक कदोरी उयोग चिंग अनि असिदा ngarang nahandagi thamlakliba CRPF amadi BSF personnel sing asi lawthokpa yaroi miyamgi aningba apambagi mayokta lebak labadi hena akan bakhongjang sing changsilakani haina lamlai kendra village volunteer force ki commander in chief yumkhaibam bosana phongdorokli uyokching ani sida sajlamba kuki militant singi lanban takthok lairba CRPF amadi BSF sing hankhiba yaroi haina ngarang dagi yangang pokpi uyok singi chingkhongda maikei adongi nupi oibi kayana ahing yarektuna ngasi maksu makhata na khongjang changsili khongjang aduga mai leinana bosana phongdokhibada uyok ching ngasida natana Imphal iski sanasabi uyok singda lairiba kuki militant singi bunker sing takthok central amadi state force sing thambiu Hokku December tang kun mari dagi kuntaret phawa leptana kuki militant singna yangang pokpi thamna pokpi santi khongbal sana sabi amadi sabung khok kunogi maitai khunja singda landaraktuna aso open kya nangan kharo matung uyok sing ani asida central force sing thamkhibadagi nongmai kap leptuna lakli hokku numit humni marini nongmai kap leptuna tangdu leita bakhara hanjilakle khanna leiringai ter asida uyokching ani sida leirwa central force sing lokthok nanaba hotnarakpa laibak thibani makhatana maitai khunja sing asida nongmai kapa yare haina ayaba pitokpaga bangkhakni haina mahakna phongdoklakdi जरिबसे अदुना ngasi ki tharbe matam sida karigumba nongma kangdana mangsilakliba manipur gi lawfam sing kannanaba akanba thabak faikhalagani haina Irabot Foundation Manipur gi president KS Gopan Luangna phongdokre ngasi Manipur Press Club ki thangjing hall da pangthokiba pawgi mifam amada wafam asi phongdokladna Gopan Luang hai Manipur Conservation of Paddy Land and Wetland Act 2024 asi yamna mating leina thabak taunanaba hotnaba mathau tai ek asi leina kharif crops amadi rabi crops ki lorok tha loirakpa matung hangduna leiba lawpham singda lepa leitana leibak thonjinduna yum kai kaya sajilakpagi thong kaya chatharakliba asina ek asibu lana sinarbra haibagi chingnaba fawi loinana manipur gi lawpham kaya nomagi mangsilakliba asina aikoida thengnariba khudong sadaba kaya asigi matang lenga ki makedagi tongan bompham singda chattuna miyamda lawpham mangsilakliba asina piriba khudong thiba kaya adugi matangda awareness kya pibiu amadi nongma kangdana mangsilakliba Manipur gi lawpham sing kannaba akanba thabak paikhat lagani haina su phongdokhi nabani hostel sananabani dagi kanoda school sananabani ayabasi lawrane sahi ani hum surakanda magi masagi marana gi oina masagi yum inkhol adagi football ta natraga karige tuan no sumaina sagala pui podama koina juji mayong nare Lafel Patlaiba School of NM FSW Directorate of Health Services ki kumja lising ani kunmari lising ani kuntaruki NM first year batch ki nursing mahirusing gi capping lamp lighting amadi
ओट टेकिंग की थौरम असी कॉलेज ऑफ नर्सिंग मेडिकल डायरेक्टरेट की ऑडिटोरियम हॉल दा पांथोखरे थौरम अदुदा हेल्थ सर्विसेज मणिपुर की डायरेक्टर डॉक्टर चंबो गोनमई कॉलेज ऑफ नर्सिंग मेडिकल डायरेक्टरेट की प्रिंसिपल डॉक्टर एन सुरबाला मणिपुर नर्सिंग काउंसिल की रजिस्ट्रार डॉक्टर ए जमुना नर्सिंग डायरेक्टरेट ऑफ हेल्थ सर्विसेज की डिप्यूटी डायरेक्टर टी.एस. सुनीता अमरी स्कूल ऑफ एन.एम. FISW इम्फाल की प्रिंसिपल टी.एस. चाव लेमना अथोई मिथुंगलन सिंह ओइना सरुक याखी थरम अदुगा मरी लेना हेल्थ सर्विसेज मणिपुर की डायरेक्टर डॉक्टर चंबो गोनमैना फोंदोकपदा नर्स अमा ओइना थबक तौब मतमदा अनाबा सिंहबु निंगथीना सेवा तौबीबा मथौ ताई हॉस्पिटल सिंह लेरिबा अनाबा कया डॉक्टर अमदी नर्सिंग लाकपा उबदा मसागी अनाबा कया अदु काउथोक्तुना मथमोई चौथोक्चरिबनी लोइना ngasi wasak lauriba nursing asina toan mafam singda mathau pangthoktuna anaba sing mapung phana seba taugadabani amadi lambi thong phattaba manung hanjinba mafam singda thawak tauriba nurse amagi thaudang asi atopa mafam saba singda tauriba asiga chap manana mathau tauri ana layangi mathau taubada nurse amadi chap chaba thaudang isagi इथौदांग ने खंदना थबक निथिना तौबा हाइबसी यामना मरु ओय फ्लोरेंस नाइटिंगल ना नर्स अमगी कथोपग लोइना महांगना तौखिबा थौदांग सिंह असिगुमना लमदम असिदा पांगथोकपा ngamnanaba hotnabada nurse singi achauba thodang sing changi hawo pham sing phongdokhi to the hospitals also. And this is a dry season, people can a bit travel. But then during the rainy season, during the monsoon, even if you want to go and immunize the children, you cannot do it. You cannot go. Landslide dore, aduga ising thumme gri dore yam wana missing chile ne aduda koi reach out to hungan. Manipur thokli bairang asida Manipur gi saktam ngak na bo na bada thawai kat khraba thawu singi nek sing khom sarga makum hangdoktuna miam da kusin na bagi ahumlak suba oina mamang sahigi lisingani kunmari gi January tang tarani panda thawai kat khraba ningthau khong kha kuno dagi athowa mari ningthau jam nabadi maitai kha kuno oinam bamon jaw maitai oinam manitom bumaitei amadi thiam somendro singgi ningsing khubam peace committee kanglaipak manipur na ningthokong kha khunauda sarab matungda maikum hangdok tunangasi miyam da khusinakre athobo marigi ningsing khubam maikum hangdok pui thoramda yawloi lup amagi hanagi lusingba RK Megan Elias Sanayama Isamgi former president and boy Elias Rajendro Peace Committee Kanglaipak Manipur gi President KS Rajesh PCKM Women Wing gi convener ki Kegeshana Laima Amadi Atai Thomi Singh ju saruk yaduna Manipur gi apun saktam ngakna nabudamak thawai na ponta pi thoba marigi nengsing khuam maikum hangdoktuna miyam da kusinaki thoronga mai leinana RK Megan Elias Sanayamana phongdokhibada ngasi nengsing pura sare haina maikum hangdok pakhakna thorongi wahanthok mapung faroi ningsing khubam pura sing asi aikhoigi puwariga sagonana chathanba mathau tai loinana manipuri apunba saktam ngaktuna santi oina leibada laiminariba purup khudingi lingjen manaba apunba saktam maru oi haibadu mayak senglakliba asi miyam wakal taminaba changi haiki and Rajendro na pungro kibada Manipur kangadarwa maitei ekoina amaga masoi tanaba asina Manipur gidamak thawai kat khrwa miroi sing asina thawai kat kibagi ikai khonaba adu mapung fahanba gamroi dra khali aduna ekoi mayam amat oina amukta punsinsi haiki kuna siga Tampumada sabana na hingba adong ba ibu sing oramba lonana Manipur lepakta sing rakhiba adong ba sing raiba piamasda thawai katkiba sing thawai thakiba sing mayam se matam bumada akoi charo chol singna ningsingal lehona ba matui wari lehona ba adong ba ningsing phora sing ohen si hawase ai ngase eri cha sing da apodum janani ni thungna bi jamata ko punna maso chapagi mutta ko punna samina mathau tarabra hari
ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯔꯛꯄꯗ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯥꯏꯅ ꯁꯤꯃꯥꯏꯅ ꯑꯩ ꯇꯧꯖꯔꯤ. Universal Friendship Organization UFO gi bideng makha da lingkhat kiba nongpok pana tengol lakpa loisang itham marang poel gi first rising day thorom nongpok pana tengol lakpa loisang gi kem ta pangthokri thorom aduda andro assembly constituency gi MLA Thaunaujam Syam Kumar na ibudo pakhang bayakpa malem gi fuel singkat pagal loina UFO gi maitei laloi singna malem gi piral gi mafam da ikai khumna ba utki thorom aduda andro assembly constituency gi MLA Thaunaujam Syam Kumar National Awardee Professor Dr. K. Bhagya Chandra Moirang Puril Tumokhong GP gi Chairman and Bikendra Singh Battle High School gi Founder T. Sumodit Singh Arambai Tengol Unit 52 gi Commander K. Megachandra Amadi IPSA gi Working President Kuraijam Atawuna Athui Mithunglen Thormapu Amadi Akanawa Mithunglen Oina Saruk Yaki Thorom aduga mai lenana MLA Thanaujam Syam Kumar na phongdo kibada aikoina khangi aikogi lepak asi chahi kaya gi mamangdagi ipa ipu singtana hakthengdana thawaina potha pirga yatlamba adugumblaba irepak Manipur aikogi nungsiba lamdam amani lamdam asida tongan tongan furup amani tongan ba lining chachara gatsu aikoi kuding makki imung singda lining thau sanamahi latnaramgani aduna aikoi ima amatagi masani haibagi wakhalonda aikoi punna chatminaribani ngasi aikoina khangi aikogi laipakta amadi aikogi iramdamda singnaba mayam sing aikogi tongan ba mafam kaya amadi nakan kaya da leiba aikogi isil inau iyamba sing amadi ima ibel singna lanthengnari iramdam Manipur asi kannanaba aikoi thauna hanba yade aikoina mikub ama thauna hallubada aikogi iramdam Manipur asi tongana machoi taduna mikha ponba leipak oirakani aduna mikha ponba oidananaba aikoi sem saduna chap chana ipa ipuna thambiramba leipak si ngakmina si phondoki to Mahar Regiment Amadi All Kwakta Youth Voluntary Organization na kusamnana sinduna nomagi oiba lemna layang bagi kem ama Kwakta Kuman Kwakta Santhong Kaithel da ngasi pangthokri thorom duda Kwakta Kuman Kwakta Santhong amadi relief camp talaiba IDP kya lemna layang baga loinana mathau taba test amadi hidak singsu lemna pikhi AKY VO gi Secretary Muhammad Hanif na phongdok khibada Manipur da hojik thokliba irang asida senthok watlaba imung kaya gi mioi kaya na ana ayek yorakpada layang ba chatpa ngamdabadagi awaba kaya laiba asi koknanabagi pandamda thorom asi phangthokpani haiki IDP Mahairoi Shingidamak Manipur Lengakna Special Students Welfare Package ama lagliba January thagi kontrama thoi fawi manong da PBU loinana Railway School singnasu admission lobagi lebliba matam adu IDP Mahairoi Shingi oinadi PBU haina Suchanpur Maitei United Committee convener Ais Jogendrona phongdorokli ngasi Imphal gi Manipur Press Club ta hiram asigi matang da committee asina pangthok papawgi pom amada Ais Jogendrona hai Suchanpur da lanjanna duna Lairiba IDP Mahairoi Singh asigi awaba asi ubiduna lairiba lengak asina special package ama pigani haina committee da thajaba pirakkiba adu thasi kuntrama thoi fawda pithopiu maduna Mahairoi Singh gi mingchanba laik laisu leibana singbada sinnanabani haiki loina lanjen aduna lairiba IDP Singh asina thengnariba awaba Singh asi ubiduna school gi mingchanbagi matam adu kharaga sangdokpiu haina mari leinaba Singhna appeal tawrli mak makha tarduna hai relief camp ta masagi thabakna maram oiduna leitaba Mahairoi Singh gi oinasu mingsanba matamda relief camp ki chesang yaudabana khudong chado mayoknare maram aduna makhoi sing asigi oinadi committee asina natraga mari leinaba singna piba chesangna yahanbiu hainasu appeal tawki naba ona biu amasung adu onthok pada matin pangkiba chilnau sing aduna amuk haring hom da hanjan hanu bokona bachu mating pangbiu hainu madumaga apai hanan jai amasung apel to jai aduga loinana apai ngasigi singba apai bu apai da ningjari bu khanjari bu puna mosi IDP sing awa basu pau tamu bada
ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯨꯟꯇꯥꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯨꯅꯥꯏꯇꯦꯗ ꯂꯤꯇꯔꯦꯔꯤ एजुकेशनल सोशल एंड कल्चरल ऑर्गेनाइजेशन यूनेस्को मणिपुरना 2006 तगी लेप्तना चथरकप चही 3 खुंटाकप निंगसिंग नुमित हंदक चहीगिसु होजाइदा लैबा मणिपुरी साहित्य परिषद की संगलेन पांगथोकलगनी हाइना ऑर्गेनाइजेशन असिगी प्रेसिडेंट सोराम चौबना थमलकली ngasi pangthokpa pawgi mifam amada mahakna makha taraduna manipur lenga ki department of art and culture gi mityeng makada UNESCO manipur amadi manipuri culture and sports development society asam hozai ga pullaga pangthok kadaba chahi 3 khutakpa ningsing numit reconciliation day thorom asida brahmaputra valley da leiba irecha sing amato oina punsinaba amadi igi khongul liduna aikoi amatani makhatana aikoi amuk khuntak loi haina apunbagi warep ama lawinagani thorom asida UNESCO gi thopuba kaya saruk yagani amadi aikoi amatani haiba wafamda yumpham oiba nat ki oiba thorom kaya su pangthokani thorom asi mapung fananaba UNESCO gi team hayeng imphal thadok lagani haina mahana makhataki All Manipur Dopi Maruki Barfu Mangarak Suba Foundation Degi Thorom BT Rot Laiba Irawat Vavan the Pantokre Thorom Aduda All Manipur Nopi Maruki President M Saki Patron Member M Kadamani Amadi Lup Asigi Hana President Oiramba Ibenina Athoy Mitung Lansing Oina Sarup Yaki Thorom Aduga Mari Lenana All Manipur Nopi Maruki General Secretary L Sumati Malana Fondorok Pada Lamdam Asigi Nupi Sing Amato Oina Pullaba Matam Data Nupi Singi Kong the Tangliba Yothing Tadat Pangamgani Mina Mibu Ottaba Kunai Ama Semat Anabagi Pandamda Lamjanba Jananeta Hizam Irawat Kim Yang Makhal Sengkiwa All Manipur Nupi Marup Hairiba Organization Asi Sahi Malphu Mangam Fung Fare Lup Asina Lamdam Asida Thokpa matam gi isu singda saruk yaduna nupi singbu awang bathak ta pukhat anaba hona duna lakpada natana khungangi lamda lairiba nupi singbu laik laisu tamhananaba akanba ithil piba awang bathak ki mahai masing tamhananaba honabada nupi singi college ki thakta reserve tawginanaba lengak ta chakchinduna lakli lengak ki thabak tawbi nupi singi damak maternity leave tha taruk pigedabne haiba dimana singba thabak kaya Faikhatki All Manipur Nupi Marup na Miyamgi Oiba Isu Sing Anti Corruption Statehood Phangnanabagi Amadi Manipuri Language Bu India gi Nepal Suba Sedulda Chalhanabagi Amadi Afswal Lauthotnanabagi Iho Singdasu Yamna Chawna Sarup Yaki Hari Akoi separate administration union territory haiba laiba thubai bagi dabi tawraba phabada gari mata yembanam taba gari gomba actionam ta logomam taba mogi maraka yawiba council of minister yawiba minister ani duba ko ngasi lemna minister wariba lemna dolop jariba makoi gi gari mata identity am ta mangna laiba do kanana lahelinoba Thangta Federal Yagi Makada All Uttarakhand Thangta Martial Arts Association na Sinduna Uttarakhand gi Sri Prem Nagar Ashram Haridwar da Thasgi Tang Maridagi Taruk Paw Chatakiba 30th National Sub Junior and Senior Thangta Championship 2024 da Manipur team na apunba medal Yankai Mari Phangduna team champion Oirakre Manipur team na phanglakkiba medal singdudi gold medal nipunithoi silver medal manga amadi bronze medal tare ni haiba championship asida Jammu and Kashmir na first team runners up aduga Assam team na second runners up taki hanak pangthokkiba kunthra suba edition asida punna sanaroi jamriga humputaro India ki toan state singdagi official kun yauna saruk yaki Mapal the Thabak Pigani Hairga Mi Amamdagi Lupa Lak Manga Taruk Lorga Fraud Marketing Company QNet the Thabak Hapliba Scammer Singi Matakta Lengaki Authority Singna Kupna Tizin View Amadi Misam Manga the Thabak Hapini Haina Moitem Toramba Mui Sing Lup Asina Numit Manga Nigi Manungda Changjara Kadabani Haina Federation of Indigenous Peoples Democratic Movement Gi President Wahangbam Santa Maitena Kangalaklik
ngasi Manipur Press Club ki thangjing hall da pangthokkiba pawgim pham amada wahangbam Santa Maitena makata na hai thawal ningomom dagi ningombam ibomsa fayeng dagi angom John Tera dagi and Deepak Kakching dagi Haisnam Sanjana amadi Khojuman dagi ke Simon dagi thawak hapini haina lang thaktuna sel lokhiba scammer singna look asida changjarakadabani irang na wanraba lamdam asida mapalam da thabak pigani hairaga mi khuding dagi interview yahanba amadi interview yawriba khuding mak selection tawre haidana harau hallaga mi gi masak yenglaga lupa lak amadagi taruk phawa deposit tawhallaga Delhi gi Noida da training tawni kaushliba asi kupna yangsin ba ama changi makhata na achamba praja singdagi I chupagi thabak asi lepna naba aikhoi su makeup thola si haina ponoki pujara sasaba haita lejaba haitare aduga di moina training tawbase training je kaisu nate mingonda information karam maina pini invitation tawni adu takpa khaktani matang jira nate tongan leba si Nakalamaromda Ponzi scheme gi victim oiriba ningombam ibomsan hai Noida sector 143 da Manipur dagi mi chahumuk leihori kamada mi taruk taret thamlaga nongtigi ayuk pung tara dagi numidang pung tara fawa brain wash tawduna mi khomnanaba kaman taw baduna makhoi gi training ni hafta amada lak amagi mayada tananaba lambi thibini hairaga Pubiraga hena senthok layaktabadagi Manipurda halakpani asumna irangi awaba maraksida supam nompam leitraba miyamdagi khudong chaba lawwa lepiu haina mahakna appeal tawaki chaliba tha sigi hokiba tang manga Nomajing Numita Bishnupur Police Station gi manung channa leiba Nasau Panthong Ward number 6 ta leiba Laisram Sanathoi Singh sahi Nifutaru Apokpi Sampa Debina Namidang Waram Pung Taruk Lom Tabada Thokraga ngasi phawba hanjilaktana leiba amadi thiba Fangdana Lerakliba asi Lengak na mari makong Tidok Piduna Hayeng Namidang Waram Pung Taruk Phawbugi Manungda Imung Manunggi Miyoi Singda Sinabiu Haina Nasau Dagi Nomai Them Lairena ngasi thiba khangdana leirakliba Sanathoi gi mayumda pangthok papawing from amada phongdorokli mahangna makhata na haikibada thiba khangdana leiba Sanathoi nongmagi suja nomjaraga chajaba miyoi mahaki mayumda naduna leiriba mama amadi makhata ba machimnau sing mahakna thabak suduna yamna wana imung puduna leiriba miyoi ni maram asina lengangna ahenba mijeng sangbiduna mahakpo imung manunggi miyoi singda hayeng phawbagi manungda sinabiu haiki angang asi kanana karamain tawduna pukribano kadaida satkribano kanana pukribano phakribra punkribra kadaina mabu thiba yaba publicity satana mai pandana khunja ahum mari sida laudana khotana tawraga sumagi makhunse mai khongunse khoi si thiba phangdre mase leitre hojik sidadi chingya tamya da su satana khoi thijare adubu chingya tamya da su mabu magi leifam magi angang sibu phangbagi wasi khoi leitre Sanathoi gi mama sampana phongdokkibada mahaki masanopa Sanathoi thabak suba chatluruba matung sak lame sak loisin biramu hairaga thokibadagi hanjilakhidabani imungi khwaidagi maru oiriba masa asibu mama aingonda lengak na sinabiu haike Tibet pung amagi manungda akanba ama yauna taruklak yar habada yamdrabada miyoi maifudra mga sire sama kontrana sonkre akanba adu Richter scale 7.1 yauna haki yuhar haki ba aduna India Nepal amasung Bhutan mafam kaya dasu building kaya nihanki miyoi maifudra mga adu Tibet ki Sigatse region da Sikhi bani hari epicenter banakta building kya Kentucky Sigatse hariba mafam asi miyoi lak nipalom leibani amadi Tibetan Buddhism gi khwaidagi maro misak ama oiriba Panchen Lama gi traditional sit leibani Bihar gi capital Patna yauna Delhi amasung NCR gi mafam kaya dasu yamna kananiki
ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨ ꯋꯦꯁ ꯕꯦꯡꯒꯜ ꯑꯁꯥꯝ ꯑꯃꯗꯤ ꯅꯣꯔth ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯀꯤ ꯃꯐꯝ ꯈꯔꯗꯁꯨ ꯅꯤꯛꯈꯤ ꯍꯥꯏꯔꯤ delhi assembly gi mikhalgi matam ngasi election commission of india ECI na lauthokre sit humudra gi mirep khananaba tangkak amatta February 5 da vote thadanagani amasung result na February 9 da lauthokani chief election commissioner Rajiv Kumar na haikibada democracy bu kankhat hananabadak mikhal da voter singna saruk yaba haibasi yamna maru oi democracy haibasi fazaraba laikol amani masi nahaki vote na laiteng tawbiu delhi mikhal asida voter singna thawai yauna vote thadanarakani haibagi thajabalai haina su makna pondoki delhi assembly mikhal asida party ahumna akanba mong da lamba tawnagani thajai am admi party bharatiya janata party amasung congress na kanna mikhal asi thengnagadori AP na term ahumlaki pandam da thengnari national capital asida AP gi dominance asibu singnaduna BJP amasung congress na mikhal thengnagadori BJP na AP gi lenga lotion kinanaba amadi congress na sumakhogi mangkraba ground political arena amuk hanna phangnanaba angamba thakta mikhal asi thengnanaba sem sari hari sanabagi pau All Manipur Volleyball Association gi medeng makhada Sekmaijin Kuno Youth Club Sekmaijin Kuno Kakching District na sinduna ahanba state level junior open volleyball tournament ke winner all Mayang Imphal Muslim Youth Development Organization Mayang Imphal na oikre Sekmaijin Kuno da leba club asigi sanabungda tha asigi tang ani dagi Manipur gi tongan ba team taret na saruk yaduna chatharakkiba volleyball tournament asida ngasi sanakiba final match da amemil do Mayang Imphal na Santel Volleyball Club SBC Santel bu 25-23, 25-17 amasung 27-17 da maithiba piki tournament lotion bagi thorom aduda Dr. Elangmam Amit Kumar proprietor Lamyanba Enterprises na athoiba mitung amasung Sorok Haibam Ivopisak Hana SKYC ki General Secretary Oiramba Okram Chandramani Hana SKYC ki President Oiramba amasung Konthaujam Ibomsa Hana Semajin GP ki Pradhan Oiramba na thorom mapusing oina saruk yaki aroibada maroy pau amuhanna Manipur ki Governor Ajay Kumar Bhalla na Chuchanpur dagi lanjan naktuna relief camp moirang da leiriba IDP singa unakre Minorities welfare scheme implemented by government haiba khiram da awareness ki program ama pangthokre uyok sing dagi CRPF amadi BSF hankiba yaroi haiba ki khongjang makhata na sangchili loinana Tibet yor habada miyoi mai pudra manga sikri Masigdamakta di PAODAM pijaba matang asida losinjari medeng tabir bu khai punopu amuka hanna khurumjari